Sana Khongnang Manipuri Story gi Maikaidagi Tabiribasingbu Yengkhom Bijana Tarham Noksari ngasi mamangda thadok sakraba tangoidagi yening hariba wari adugi taruk suba episode miyamgi mafamda lanthok sari Mimina thajaba kundo lairang singdo ising sari aduga matomta laisingdu yengduna soli Ita kundo lairang asuk kuina lairang nangbu ising saiduna honna jarakpa dongmata isa tamna khidedo handakti ningthina pungau hengawna lesa tamna boiri nahan makai kanabu ngairiba ningsiba mahapu ngairamlibara Mama machagi mataudo lona yengduna tari aduga harai Mahani bane nata kundo lairangdo luna tauko nangi bor oigadawriba nupado yari haribane Mimi ikaina harai As akhoi masidi kadaidagi lumaga lairamino khangdi Mama na harai Ima lumbaga nasadiko Pukidagi ising sokpa laksabani Maduda tajahubane Mimi na harai Akhoi mase handakti limjadaba ma tauri Mama na mo harai Ho limjarage kawu kawi luhongbagi baton Tilalage harakpani Namanabi tawgadaba singdo maming matha list ama simdo Mimi na kumlai Ima aidi yamna butawrida Imagi lekai gi tawgadaba sing adudi yambanina adusu ima ibani ithokse Mama na harai Hoida Imagidi imana thokpa karigi namanabi khitta tawdoino yamna chawna hongadawribani isa ithantani Mimi na harai adugani imanabi singna panglakpa popang amata lawroi hanasu loina haikrabani hayeng imana hanbada mathayamna saraniba Mama na harai Hoi Imasu khalibani lekagi puiyeng chayeng lawroi sira haidana Mimi na kumi Maduna pharabani da ima lairaba ikhoigidi Mama na harai lairaba gi wadi tolo ina khun khraba nupa mayum phawba lawroi hairi Mimi na harai asembra ima Makhoise aikhoiga pakhalon adum manabajani khena bai babu makhoina awangba tha aikhoina aniba tha asikhaktani koima Mama na harai hai ibiyama adumaina ka hairunuko yam sawbani pangad leiru ga dawriba mafamdugi yana ba chakadabani tinagadabani ko Mimi na harai Hoi ima Nasana thoigi imado yam phajani Phonda wari yam sarai yam nisijani ma Mimi gi mama machada oina jaduna haunarai Hai makhoi imado nungsi haribadubu aingodagi hena nungsibaro namase hayeng kawkhiniko Mimi na komai Imasima Talihe Animag nungsiye Mama macha punna nokminay Ningon oibigi mapo ipam lamdam hundoklam ichinaw khudingmak hundoklam chakhiga dawribani Mimi luhongbagi numi naksilakle Aduna Mimi bu chakawge haiduna Rita Mimi da phone tawrai Ring du chatli Mimi receive tawrai Hello, Rita. Rita na hari.
Hello, Mimi, kaidaurige? Phone gase aina tawtri makai nongmata harau harau tawbiraponte ne. Nang ama ibema. Mimi na kumlay. Ibema, ay tabakara chinbagine. Nang sima, waraw gangraponi. Nang na tawrakpada paidabadi natidana. Ay nabu tawrabasu, nang nabu tawrasu. Chamane kaino. Rita, magi parak to haurai. Manaragasu, nongmatasu aigi nupa hanubasigi mamangda imanabi Mimigi phola ikaido khanghanjaningbado. Mimi na komi. Hauraba. Phola babu nupa khanghaningi haiduna karigya. Rita na kumlay. Ho, magidi sangam mayam lay. Aigidi mamanabi amata layzade nongmata nong hek nganbadagi numitaba phau phone se off tawbaga chap manay kanamata tawrakte haidana haunariba. Mimi na komi. Onthokpanida Rita nang sidi. Natawduda haunaba nungayba adugini. Adudi hayeng makai nongmagi anirak ahumrak tawraklage. Yaraba. Rita na mukumi. Yari adu oiradi. Agi phone do magi manakta thamlagi. Phone lakpa khangnanaba. Makoi ani punna nokminay. Mimi na harai. Ado phone se chumna tawrakpro. Kari lagi ba? Rita na kumlay. Lakliba numajing nimisya. Chak charamta chaminasi hayena tawrakpane. Hayeng longkibadagi pa punbasu ngamlaroy. Numajing nimisida suidana lao. Mimi na komi. Hoy, yaye, chaminaraga loire. Aisu amukta punsina hagi kalami bane. Chinman basidane phone ga tawpa sangdrabane. Rita na harai. Suidana lao ko. Kari kari mathilang jaramuge. Mimi na komi. Pijaningba mahekta thongamo. Ado aina yamna pamjaba tharoi mathena madi hapamo. Rita na harai. Hoi, hapamgi. Anga oiringai ningsingai. Ibani tharoi masing thidana chumina kibado. Ibani gi tharoi maku masing thibada chammanarambado. Mimi na harai. Hoi, yam ningsingi. Rita, puningse inungda nungsi. Inawda nawi. Luhongamdayda nangso sumna tawkibra. Rita na harai. Ita nungsibi tawbani. Kaisu khaluno. Ningon oibi aikoigi haunasa. Ipam lamdam thadoklam. Manjakada chatkiba asingagdani. Masibuni punsi khongjat haibase. Mimi na harai. Kananabu simlambano punsi khongjat asibu. Ningon oibi mapokse ipam lamdam chen chongduna sanajarakpa. Ima ipa ibung ipo kyada oinajarakpa khudingmakse hundoklamduna mafam amada anauba punsi amamu hauba. Masibu punsi khangdida yam nungsida Rita. Rita na marak thalai. Hoise yam khanjiluno. Numito adum lao ko. Phare phone thamage ko. Mimi na kumlai. Hoi, suidan lagi. Thamo. Asumna makoi ani phone thamnakre.
ꯔꯣꯁꯟꯒꯤ ꯃꯃꯥꯟꯅꯕ ꯇꯤꯀꯦꯟ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯔꯣꯁꯟ ꯇꯤꯀꯦꯟ ꯈꯣꯏꯗ ꯂꯥꯛꯏ ꯔꯣꯁꯟꯗꯤ ꯃꯃꯥꯟꯅꯕ ꯅꯨꯄꯤ ꯆꯦꯜꯂꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯔꯣꯁꯟꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯑꯩꯗꯤ ꯅꯍꯥꯛ ꯅꯨꯄꯤ ꯆꯦꯜꯂꯤ ꯍꯥꯏꯕ ꯈꯪꯗꯦꯍꯦ ꯄꯥꯎꯒ ꯑꯝꯇ ꯍꯥꯏꯔꯛꯇꯦꯅ ꯇꯤꯀꯦꯟ ꯍꯥꯏꯔꯛꯏ ꯚꯥꯏ ꯑꯩꯁꯨ ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯔꯒꯦꯅ ꯇꯧꯕꯅꯦ ꯃꯔꯥꯡ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯍꯣꯔꯦꯟ ꯅꯨꯄꯤ ꯊꯤꯜꯂꯣꯅ ꯍꯥꯏꯔꯤ ꯔꯣꯁꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯚꯥꯏ ꯅꯪꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯇꯧꯔꯝꯃꯤꯅ ꯅꯕꯨꯛꯁꯨ ꯌꯥꯝ ꯐꯠꯇꯦꯅ ꯅꯣꯏ ꯁꯥꯏꯒꯤ ꯃꯇꯥꯡꯗ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯗꯦꯅꯦ ꯅꯨꯄꯤꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯏꯃꯨꯡ ꯃꯅꯨꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯆꯤꯟ ꯃꯅꯥꯎꯅ ꯀꯌꯥꯅꯣ ꯇꯤꯀꯦꯟꯅ ꯈꯨꯝꯂꯛꯏ ꯁꯤꯡꯖꯃꯩꯗꯒꯤꯅꯤ ꯃꯆꯤꯟ ꯃꯅꯥꯎ 7ꯅꯤ ꯃꯥꯅ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ ꯏꯃꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗꯦꯗ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯒꯣꯔꯃꯦꯟ ꯖꯣꯕ ꯇꯧꯕ ꯑꯝꯇ ꯌꯥꯎꯗꯦ ꯃꯈꯣꯏ ꯂꯣꯏꯅ ꯁꯤꯟꯐꯝ ꯑꯃꯗꯤ ꯄꯥꯏ ꯐꯨꯔꯤꯠ ꯇꯨꯕ ꯐꯤ ꯂꯣꯟꯕ ꯀꯥꯡꯈꯟ ꯃꯃꯥꯏ ꯂꯣꯟꯕ ꯕꯖꯥꯔꯒꯤ ꯊꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯃꯈꯣꯏꯅ ꯑꯌꯥꯝꯕꯅꯤ ꯑꯩꯈꯣই ꯁꯥꯏꯅ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕ ꯁꯥꯏ ꯔꯣꯁꯟꯅ ꯈꯨꯝꯃꯛꯏ ꯑꯣ ꯐꯩꯅꯦ ꯃꯁꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯔꯣꯁꯟ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯉꯥꯎꯕ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯏ ꯇꯤꯀꯦꯟꯅ ꯈꯨꯝꯃꯤ ꯃꯁꯛꯀꯤ ꯋꯥꯗꯤ ꯃꯥꯅ ꯃꯪꯒꯣꯟꯗ ꯐꯝꯗꯨꯅ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕ ꯁꯥꯕꯗꯤ ꯊꯥꯏꯅꯒꯤ ꯃꯣꯏꯔꯥꯡꯊꯣꯏꯕꯤꯗꯣ ꯃꯥꯃꯨꯛ ꯐꯖꯔꯝꯒꯗ꯭ꯔꯅꯦ ꯔꯣꯁꯟꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯍꯥꯟ ꯃꯈꯩꯒ ꯑꯩꯈꯣꯏꯗ ꯈꯪꯍꯟ ꯄꯣꯠꯇꯦꯅꯦ ꯇꯤꯀꯦꯟꯅ ꯈꯨꯝꯃꯤ ꯚꯥꯏ ꯃꯈꯣꯏ ꯏꯃꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯗꯕꯗꯨꯗ ꯑꯩꯅ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯗꯅ ꯔꯣꯁꯟꯅ ꯄꯠꯊꯠꯂꯤ ꯇꯥꯅꯤꯡꯗꯦꯍꯦ ꯏꯁ ꯅꯪꯁꯨ ꯑꯗꯣ ꯅꯪꯒꯤ ꯀꯥꯗ ꯂꯩꯕ꯭ꯔꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦꯕ ꯇꯤꯀꯦꯟ ꯔꯣꯁꯟꯒꯤ ꯃꯇꯧ ꯈꯪꯕꯅꯤꯅ ꯄꯥꯈꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯨꯄꯤ ꯃꯌꯥꯝꯒ ꯂꯩꯍꯧꯕꯅꯦ ꯀꯣꯟꯅ ꯑꯗꯨꯝ ꯎꯗꯧ ꯂꯩꯔꯁꯤꯕꯣ ꯔꯣꯁꯟ ꯈꯟꯊꯕ ꯂꯩꯇꯦ ꯑꯦ ꯏꯃꯥꯟꯅꯕꯒꯤ ꯅꯨꯄꯤ ꯌꯦꯡꯕ ꯌꯥꯗꯦ ꯍꯥꯏꯁꯤꯕꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯀꯔꯤ ꯀꯥꯏꯒꯦ ꯍꯥꯟꯅꯒꯤ ꯃꯃꯥꯟꯅꯕꯗ ꯀꯣꯏꯗꯕ ꯃꯇꯧꯗꯨꯗ ꯌꯦꯡꯂꯨꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯠꯈꯤ ꯃꯃꯥꯟꯅꯕ ꯇꯤꯀꯦꯟꯁꯨ ꯏꯟꯅꯔꯛꯏ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯕꯗꯨꯗ ꯊꯣꯡꯗꯨꯗ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯁ ꯔꯥꯁꯤ ꯊꯤꯅ ꯂꯩꯍꯦ ꯃꯌꯥ ꯄꯣꯕꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯍꯜꯂꯦ ꯇꯤꯀꯦꯟ ꯔꯣꯁꯟ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯥꯔꯦꯍꯦ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕꯗꯨꯗ ꯍꯦꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯚꯥꯏ ꯅꯪꯁꯦ ꯍꯩꯅꯗꯦꯍꯦ ꯑꯩꯈꯣই ꯁꯥꯏꯅ ꯅꯪꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯕꯅꯦ ꯃꯥꯅ ꯅꯪ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯕꯅꯦ ꯃꯍꯥꯛꯅ ꯔꯣꯁꯟ ꯏꯀꯥꯏꯔꯞ ꯇꯧꯏ ꯇꯤꯀꯦꯟꯒꯤ ꯋꯥꯗꯨ ꯄꯠꯊꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯈꯟꯊꯍꯧꯗ꯭ꯔꯦ ꯚꯥꯏ ꯇꯤꯀꯦꯟ ꯃꯃꯥꯟꯅꯕꯗꯨ ꯏꯀꯥꯏꯔꯦ ꯍꯥꯏꯕ ꯈꯪꯏ ꯚꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯥꯏꯍꯥꯛ ꯆꯥ ꯊꯛꯑꯒ ꯂꯩꯔꯝꯃꯣ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯈꯤꯒꯦ ꯔꯣꯁꯟ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ ꯚꯥꯏ ꯑꯩ ꯊꯥꯔꯣꯏꯒꯦ ꯊꯦꯡꯈ꯭ꯔꯦ ꯆꯠꯂꯒꯦ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯥꯛꯇꯣꯏꯅꯤ ꯇꯤꯀꯦꯟꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯗꯣ ꯑꯩ ꯊꯤꯟꯗꯣꯛꯑꯔꯣꯏꯒꯦ ꯂꯩꯍꯧꯔꯒꯦꯀꯣ ꯔꯣꯁꯟꯅ ꯈꯨꯝꯃꯤ ꯂꯩꯍꯧꯔꯣ ꯚꯥꯏ ꯔꯣꯁꯟ ꯏꯀꯥꯏ ꯅꯨꯡꯁꯤ ꯔꯣꯁꯟ ꯏꯀꯥꯏꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯊꯣꯛꯂꯛꯏ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯄꯨꯟꯕ ꯐꯪꯂꯔꯣꯏꯁꯨ ꯈꯜꯂꯤ ꯃꯇꯣꯝꯇ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯑꯩꯁꯤꯕꯨ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯜꯂꯝꯂꯅꯤ ꯑꯩꯕꯨ ꯅꯨꯄꯤꯕꯨ ꯃꯃꯜ ꯌꯥꯎꯗꯅ ꯈꯟꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯤꯔꯥ
Asumda matomta wahang amasu hangzari. Aduga mamanabagi mayumdagi thorakle. Mimi bu numaijing numita Ritana chakawani habado ngasi oire. Mimi gi mamana harai. Mimi karanganna chanaba tawnya. Charamdaida chatpado nungairoi nangba. Rita su angaga chenbaga magi nupaduga thong thakpa tawramgadabado waramgani. Kaidawrige nangba loidibaro loisilone. Mimi na kumlai. Ima loire. Chandon tinabu hotnabada koyini. Fazaraba yengo. Ima agi phironsiga chanabra. Pakchabraba ima. Luhonglamdaiga oibaga Mimi mamada oinazai. Mama machabu munna yengduna nokphet tawna hairai. Pumna maktagi ngasidi isana hen heli. Yengbagi penba naide. Isagi fazaraba maithongse nongmata pena yengba phangjarakte. Leita lairagi menaba hotnabada. Punima thajagum ningthijai. Jagoi sabi apsarana kaidawruni. Isa sidi. Mimi na kumi. Ima siba. Mina uraga mama masasina tawrisi hainakrani. Mama na kumlai. Hainingaga haijasanu. Makoisu thajadraga yengjaro lao haibige. Mimi na harai. Tohe ima. Ikaijeba. Mama na mo harai. Pare. Imana nungsidana phagi tawbane. Chalo. Thengkrani. Mimi na harai. Hoi ma. Chale ko ima. Mimi thonggan tholakle. Oto ngari. Ngasise. Oto amta chen daba male. Riso tonglage kanbane. Amtabu laktini tawrise. Rosan gari macha ma tonglaga lai. Mimi ubada gari du khame. Aduga harai. Mimi udaba kuire. Kadai chatoino. Mimi tasinade leithoktuna lei. Rosana mu harai. Mimi tadro aina kaurisibo. Mimi kumdrabadi phajadri haiduna kumlai. Chakchana bama chatki tawbane. Rosana kumlai. O gari ngari ro. Na long dauri haina tai. Baton tarum ko. Mimi na kumlai. Ai baton ga yam tawdeda. Rosanna harai. Aidi baton tawtrabasu nahaki khanduna popang amadi pangniko. Mimi na mo harai. Aidi popang amta longzaro. Hayengwai ima laida binina hanba ngamloina. Rosanna mo harai. Aidi halaknaba pamu popang nati. Aina sum pibani. Ado nangi gari se kuina ngai male. Mimi na kumlai. Ngalida kuirabasu ngai baya khini. Rosanna mo harai. Hoi nganba budi ngali. Ado kuire unadabasu kainoma chamina kise. Mimi na kumlai. Nungai dei mandre. Rosanna harai. Mimi nangai bu yang warau male. Adubu nangdi migi uki dawrabani. Aina lankiba yawrabasu ngakpiyo.
ꯑꯃꯨꯛꯇꯪꯗꯤ ꯅꯐꯝꯗ ꯆꯪꯊꯣꯛꯀꯦ ꯈꯟꯗꯨꯅ ꯂꯩꯔꯛꯄ ꯀꯨꯏꯔꯕꯅꯤ ꯅꯪ ꯑꯩꯕꯨ ꯉꯛꯄꯤꯗ꯭ꯔꯕꯗꯤ ꯔꯣꯁꯟꯒꯤ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤ ꯃꯦꯃꯤ ꯃꯈꯥ ꯇꯥꯅ ꯇꯥꯅꯤꯡꯗ꯭ꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯂꯩꯇꯦ ꯅꯍꯥꯛꯅ ꯄꯪꯈꯟꯗ ꯈꯜꯂꯕ꯭ꯔꯥ ꯑꯩ ꯅꯪꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯂꯩꯇꯦ ꯅꯍꯥꯛꯅ ꯄꯪꯈꯟꯗ ꯈꯜꯂꯕ꯭ꯔꯥ ꯔꯣꯁꯟꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩ ꯈꯪꯉꯤꯗ ꯏꯃꯥꯟꯅꯕꯁꯤꯡꯅ ꯐꯥꯎ ꯑꯩꯁꯦ ꯅꯨꯄꯤꯗ ꯌꯥꯝꯅ ꯉꯥꯎꯕ ꯑꯣꯏꯅ ꯐꯥꯎ ꯈꯟꯅꯔ ꯃꯥꯜꯂꯤ ꯑꯩꯗꯤ ꯏꯉꯥꯎ ꯉꯥꯎꯖꯕꯅꯤ ꯏꯃꯥꯟꯅꯕꯒꯤ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯐꯥꯎꯕ ꯌꯦꯡꯂꯨꯕꯗ ꯏꯃꯥꯟꯅꯕꯒꯤ ꯋꯥꯍꯩꯗꯣ ꯏꯊꯟꯇ ꯏꯀꯥꯏꯕ ꯅꯪꯈꯤ ꯃꯦꯃꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯤꯡꯗ꯭ꯔꯦ ꯋꯥꯍꯩꯗꯣ ꯀꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯉꯁꯤꯗꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯃꯒꯨꯝ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯀꯧꯅꯁꯤ ꯔꯣꯁꯟꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯐꯔꯦ ꯑꯩꯅꯁꯨ ꯏꯆꯟꯃꯛꯅꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯃꯦꯃꯤ ꯈꯪꯍꯧꯗꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯃꯄꯤꯗꯣ ꯂꯣꯟꯅ ꯇꯩꯊꯣꯛꯂꯤ ꯃꯦꯃꯤ ꯅꯪꯒꯤ ꯒꯥꯔꯤꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯩꯅ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯕꯕꯨ ꯃꯦꯃꯤꯅ ꯈꯨꯝꯃꯤ ꯌꯥꯔꯅꯤꯗ ꯑꯩ ꯒꯥꯔꯤ ꯑꯗꯨꯝ ꯉꯥꯏꯔꯒꯦ ꯉꯁꯤ ꯒꯥꯔꯤ ꯈꯔ ꯂꯠꯄꯒꯤꯅꯤ ꯔꯣꯁꯟꯅ ꯈꯨꯝꯂꯛꯏ ꯐꯔꯦ ꯑꯩꯒꯤ ꯒꯥꯔꯤ ꯇꯣꯡꯅꯤꯡꯗ꯭ꯔꯁꯨ ꯔꯣꯁꯟꯅ ꯈꯨꯝꯂꯛꯏ ꯐꯔꯦ ꯑꯩꯒꯤ ꯒꯥꯔꯤ ꯇꯣꯡꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯇꯣ ꯑꯃ ꯐꯥꯕꯤꯔꯝꯃꯒꯦ ꯔꯣꯁꯟ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯇꯣ ꯑꯍꯥꯡꯕ ꯑꯃ ꯂꯥꯛꯏ ꯑꯣꯇꯣ ꯅꯨꯄꯥꯗꯣ ꯃꯦꯃꯤꯒꯤ ꯃꯄꯥꯗ ꯈꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯝꯕꯅꯤ ꯏꯕꯦꯝꯃ ꯅꯪ ꯑꯣꯏꯔꯕ꯭ꯔꯥ ꯃꯦꯃꯤꯅ ꯈꯨꯝꯃꯤ ꯍꯣꯏ ꯃꯥꯅꯦ ꯀꯀꯥ ꯆꯠꯂꯁꯦ ꯑꯗꯨꯗꯤ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯏꯕꯦꯝꯃ ꯄꯩꯁꯥꯗꯤ ꯄꯤꯔꯝꯗ꯭ꯔꯤ ꯏꯕꯦꯝꯃꯅ ꯄꯤꯒꯗ꯭ꯔꯥ ꯃꯦꯃꯤꯅ ꯈꯨꯝꯃꯤ ꯍꯣꯏ ꯀꯀꯥ ꯑꯩꯅ ꯄꯤꯔꯒꯦ ꯅꯨꯄꯥꯗꯣ ꯒꯥꯔꯤ ꯀꯟꯅ ꯊꯧꯏ ꯃꯦꯃꯤꯅ ꯍꯥꯏꯔꯛꯏ ꯀꯀꯥ ꯒꯥꯔꯤꯗꯣ ꯈꯤꯇꯪ ꯇꯞꯅ ꯊꯧꯕꯤꯌꯨꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ ꯈꯤꯇꯪ ꯊꯦꯡꯉꯦ ꯆꯥꯛ ꯆꯥꯅꯕꯒꯤꯅꯤ ꯍꯥꯏꯕꯗꯨꯗ ꯃꯦꯃꯤꯅ ꯈꯨꯝꯃꯤ ꯍꯣꯏ ꯊꯦꯡꯕꯕꯨꯗꯤ ꯊꯦꯡꯉꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯇꯞꯅ ꯊꯧꯕꯤꯌꯨ ꯃꯦꯃꯤ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯏ ꯔꯣꯁꯟ ꯃꯈꯣꯏ ꯃꯈꯩ ꯆꯥꯛ ꯆꯥꯅꯕꯗ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯂꯥꯡꯈꯤꯕꯗꯣ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯤ ꯅꯨꯃꯤꯠꯀ ꯇꯦꯟꯕꯒ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯍꯣꯠꯅꯕꯤꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯈꯪꯍꯧꯗꯦ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯃꯦꯃꯤ ꯑꯁꯨꯝ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯒꯥꯔꯤꯗꯣ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯍꯥꯏꯕ ꯈꯟꯂꯨꯗꯦ ꯑꯗꯨꯒ ꯌꯦꯡꯊꯣꯛꯂꯛꯏ ꯀꯩꯅꯣ ꯀꯀꯥ ꯌꯧꯔꯕꯣ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯦꯗꯅ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ ꯌꯧꯔꯦ ꯏꯕꯦꯝꯃ ꯃꯦꯃꯤ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯍꯩꯃꯥ ꯁꯤꯗꯤ ꯂꯝꯁꯦ ꯑꯣꯟꯅꯔ ꯃꯥꯜꯂꯤ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯏꯕꯦꯝꯃ ꯉꯁꯥꯏ ꯅꯨꯄꯥꯗꯨꯅꯗꯤ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯄꯨꯔꯧ ꯍꯥꯏꯔꯝꯃꯤꯅꯦ
ꯃꯦꯃꯤ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯔꯣꯁꯟ ꯑꯣꯇꯣ ꯃꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ, ꯃꯦꯃꯤꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯦꯃꯤ, ꯃꯐꯝꯁꯤꯗ ꯄꯨꯔꯛꯎ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯣꯇꯣꯗꯣ ꯔꯣꯁꯟꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯆꯠꯍꯟꯈ꯭ꯔꯦ꯫ ꯃꯦꯃꯤꯅ ꯍꯥꯏꯔꯛꯏ, ꯗꯥ ꯔꯣꯁꯟ, ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯊꯥꯗꯣꯛꯑꯣ, ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛꯑꯣ꯫ ꯔꯣꯁꯟꯅ ꯍꯥꯏꯔꯛꯏ, ꯌꯥꯝ ꯂꯥꯡꯒꯅꯨ, ꯅꯪ ꯑꯩꯒꯤ ꯆꯍꯤ ꯀꯌꯥ ꯅꯨꯡꯁꯤꯅꯔꯛꯂꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯅꯪꯅ ꯂꯥꯎ ꯈꯣꯡꯂꯕꯗꯤ ꯅꯪꯒꯤ ꯏꯖꯠꯇꯅꯤ ꯃꯥꯡꯖꯒꯗꯕ꯫ ꯃꯦꯃꯤꯅ ꯍꯥꯏꯔꯛꯏ, ꯗꯥ ꯔꯣꯁꯟ, ꯑꯩ ꯂꯨꯍꯣꯡꯒꯗꯕ ꯍꯌꯦꯡꯗ ꯉꯥꯏꯔꯕꯅꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ꯫ ꯔꯣꯁꯟ ꯁꯥꯎꯅ ꯌꯦꯡꯂꯛꯏ, ꯃꯦꯃꯤꯒꯤ ꯃꯆꯤꯟꯕꯨ ꯐꯤꯅ ꯄꯨꯟꯁꯤꯜꯂꯤ, ꯃꯁꯥ ꯄꯨꯝꯕ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯦꯃꯤ, ꯅꯪꯒꯤ ꯐꯖꯔꯕ ꯁꯛꯇꯝꯁꯦ ꯉꯁꯤꯗꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯅꯍꯥꯛ ꯂꯨꯍꯣꯡꯈ꯭ꯔꯒꯅꯤ, ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯀꯥꯏꯍꯜꯂꯣꯏ꯫ ꯉꯁꯤꯁꯤꯃꯇꯪꯗꯤ ꯑꯩꯒꯤ ꯑꯣꯏꯖꯒꯦ, ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯈꯤꯕꯒꯤ ꯃꯍꯩ ꯑꯣꯏꯅ꯫ ꯔꯣꯁꯟ ꯉꯥꯏꯍꯥꯛꯀꯤ ꯈꯟꯕ, ꯃꯍꯥꯛꯅ ꯈꯟꯕꯅ ꯑꯆꯨꯝꯕꯅꯤ ꯈꯟꯕ ꯃꯤꯁꯛꯅꯤ꯫ ꯃꯦꯃꯤꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯝꯃꯤ꯫ ꯔꯣꯁꯟꯅ ꯍꯥꯏꯔꯛꯏ, ꯃꯦꯃꯤ, ꯅꯍꯥꯛ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ, ꯅꯍꯥꯛ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯣ, ꯅꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯜꯂꯒ, ꯅꯍꯥꯛꯀꯤ ꯏꯖꯠꯀꯤꯁꯨ ꯈꯜꯂꯨ꯫ ꯄꯨꯜꯂꯤꯕꯁꯤꯡꯗꯣ ꯂꯧꯊꯣꯛꯄꯤꯔꯤ꯫ ꯃꯦꯃꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯤ, ꯍꯦꯟꯅ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯦꯃꯤ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯁꯣꯝꯗ ꯔꯤꯇꯥ ꯃꯦꯃꯤ ꯊꯦꯡꯂ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯕꯗ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯕꯅꯤ꯫ ꯄꯥꯏꯈꯠꯂꯛꯇ꯭ꯔꯕꯗꯨꯗ ꯄꯥꯈꯠꯂꯝꯃꯤ꯫ ꯀꯩꯅꯣ, ꯃꯦꯃꯤꯗꯨꯕꯨ ꯀꯩꯗꯧꯈ꯭ꯔꯕꯖꯥꯠꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯄꯨꯡꯗꯤ ꯑꯥ ꯌꯧꯔꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯤꯇꯥ ꯃꯪꯒꯣꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯟꯊꯔꯕ ꯃꯇꯧꯗ ꯂꯪꯁꯤꯜꯂꯕ ꯃꯥꯏꯊꯣꯡꯗꯨꯒ ꯆꯪꯂꯛꯂꯤꯕ ꯃꯦꯃꯤꯕꯨ ꯎꯔꯝꯃꯤ꯫ ꯔꯤꯇꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯂꯛꯏ꯫ ꯀꯩꯅꯣ, ꯃꯦꯃꯤ ꯍꯧꯖꯤꯛꯇ ꯂꯥꯛꯏꯁꯤꯕꯣ? ꯐꯣꯟ ꯇꯧꯕꯁꯨ ꯑꯃꯠꯇ ꯄꯥꯏꯈꯠꯇꯦ꯫ ꯃꯦꯃꯤ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯪꯒꯣꯜ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯐꯝꯃꯤ꯫ ꯃꯦꯃꯤ ꯀꯞꯂꯛꯏ, ꯑꯩ ꯐꯣꯟ ꯇꯥꯍꯧꯔꯦ, ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯔꯤꯇꯥ, ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯔꯤꯇꯥ ꯏꯉꯛ ꯉꯛꯅ ꯍꯪꯉꯤ, ꯀꯔꯤꯅꯣ? ꯀꯩꯗꯧꯔꯒꯦ ꯃꯦꯃꯤ? ꯊꯦꯡꯁꯨ ꯊꯦꯡꯂꯦ, ꯍꯥꯏꯌꯨꯕꯁꯦ, ꯀꯩꯗꯧꯔꯒꯦꯕ? ꯈꯨꯝꯃꯨꯁꯦ, ꯀꯞꯀꯅꯨ꯫ ꯔꯤꯇꯥꯗ ꯊꯧꯗꯣꯛꯁꯤꯡꯗꯣ ꯂꯤꯔꯝꯃꯤ꯫ ꯔꯤꯇꯥ, ꯑꯩꯕꯨ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ? ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯁꯔꯝꯆꯠ ꯆꯠꯄ ꯃꯍꯥꯛꯇꯣ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ꯫ ꯁꯦ ꯃꯦꯃꯤ, ꯅꯍꯥꯛ ꯑꯗꯨꯝꯅ ꯈꯟꯕ ꯌꯥꯗꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯈꯟꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯪꯒꯤ ꯂꯨꯔꯕ ꯇꯥꯟꯖꯥꯅꯤ꯫ ꯃꯦꯃꯤꯅ ꯈꯨꯝꯂꯛꯏ, ꯑꯩꯕꯨ ꯀꯔꯝꯅ ꯍꯤꯡꯈꯣ ꯍꯥꯏꯕꯅꯣ? ꯂꯩꯈꯥ ꯇꯥꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯄꯨ ꯋꯥꯔꯛꯄ ꯉꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯃꯍꯥꯛꯀꯤ ꯂꯝꯆꯠꯇꯣ ꯀꯌꯥꯝ ꯀꯨꯏꯅ ꯃꯅꯤꯡ ꯇꯝꯕꯅꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯁꯦ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯁꯤ ꯂꯥꯛꯑꯣ꯫
ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯤꯃꯤꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ? ꯍꯥꯏꯌꯨ, ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ? ꯔꯤꯇꯥꯅ ꯈꯨꯝꯃꯤ, ꯉꯥꯏꯈꯣ, ꯑꯩ ꯅꯈꯣꯏ ꯏꯃꯥꯗ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ꯫ ꯃꯤꯃꯤꯒꯤ ꯃꯃꯥ ꯐꯣꯟ ꯔꯤꯁꯤꯞ ꯇꯧꯔꯛꯏ꯫ ꯍꯦꯂꯣ, ꯏꯕꯦꯝꯃ, ꯅꯈꯣꯏꯕꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ? ꯂꯣꯏꯔꯕ꯭ꯔꯣ? ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯋꯥ ꯑꯃꯇ꯫ ꯃꯃꯥꯅ ꯈꯨꯝꯂꯛꯏ, ꯀꯔꯤ ꯋꯥꯅꯣꯅꯦ? ꯔꯤꯇꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ, ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥ꯫ ꯔꯤꯇꯥ ꯃꯤꯃꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯂꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯈꯨꯝꯂꯛꯏ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯕꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ? ꯔꯤꯇꯥꯅ ꯈꯨꯝꯂꯛꯏ, ꯏꯃꯥ, ꯋꯥꯈꯜ ꯋꯥꯁꯤꯟꯈꯤꯅꯨꯀꯣ꯫ ꯃꯤꯃꯤꯕꯨ ꯆꯥꯛ ꯈꯤꯇ ꯄꯤꯖꯔꯒ ꯊꯤꯜꯂꯛꯅꯕ ꯇꯧꯔꯒꯦ꯫ ꯌꯨꯝ ꯌꯧꯔꯒ ꯇꯥꯟꯅꯔꯁꯤꯕ, ꯈꯟꯅꯔꯁꯤ꯫ ꯃꯤꯃꯤꯅ ꯍꯥꯏꯔꯛꯏ, ꯔꯤꯇꯥ, ꯑꯩ ꯏꯊꯟꯇ ꯆꯠꯈ꯭ꯔꯒꯦ, ꯊꯤꯟꯗ꯭ꯔꯁꯨ ꯌꯥꯔꯅꯤ꯫ ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯌꯥꯗꯦ ꯌꯥꯗꯦ, ꯑꯩꯁꯨ ꯌꯥꯎꯅ ꯊꯤꯟꯗꯣꯏꯅꯤ꯫ ꯃꯤꯃꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯋꯥꯍꯜꯂꯦꯀꯣ꯫ ꯔꯤꯇꯥꯅ ꯈꯨꯝꯃꯤ, ꯁꯤ ꯑꯗꯨꯝꯅ ꯍꯥꯏꯅꯨꯕ, ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯪꯒꯤꯗꯃꯛ ꯂꯩꯔꯤꯁꯤꯗꯤ, ꯊꯃꯣꯏ ꯁꯣꯟꯊꯒꯅꯨ꯫ ꯃꯤꯃꯤ ꯀꯞꯇꯨꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯤ, ꯏꯃꯥ, ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯏꯊꯟꯇ ꯁꯤꯖꯔꯝꯃꯗꯕꯅꯤ꯫ ꯅꯆꯥ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯃꯥ꯫